ngarang numidang Arunachal Pradesh ki Namsai district ki mafam amada thoki ba kutok na bagi thokta Assam Rifles ka kutte United Liberation Fund of Assam ulpa I independent cadre ama sire mangondagi SK rifle ama hand grenade ama sung bag ama recover tore agency ki pauna haibada thoduk asi ngarang numidang Arunachal Pradesh ki Namsai district ki 6 mile haina khangnaba mafam dagi manakta thoki bani mafam alda ulpa ai gi cadre sing leire haiba pau dagi Assam Rifles na sangsilobada nakal ani gi marakta kutok narki bani hairi mafam aduda alpha ai gi kedar tari ram gi khutpu ama leram ki adu khut thokna rakpa du kedar ama siraka taina nan thokre hairi laikir ba kedar adu gi maming iwan aksam elis kenti aksam ama sung abikesor moran haina khangni hairi panbe abde thasi ki taraga manga da Arunachal Pradesh ki sanglong district ki menmiao area gi manung chanba headman village ta hangba Assam Rifles ki post company operating base COB ama da ulpha ayauna underground organization kadargi akan ba etek sa takibani etek adu Assam Rifles ki personal threat chokpagi manung da ani gi pham lukpadagi Assam gi Jorhat ta leiba army hospital da puduna laikana khibani fuel tanker Pokhaibada Nigeria da kuntraga manga sikre lambi yamna laibak thiba thogdo ama oina Nigeria da fuel tanker ama pokhairakpadagi manak nangna laiba miyoi sing yauna puna miyoi kuntraga manga rom sikre leba asigi Federal Road Safety Crops ki report asigi matuina thogdo adu da micham kaya amasu chauna sopan nangkre accident adu matau karamna thokibano haiba chapchana khangba ngamdrabasu thau puduna lakhiba tanker adu fana yamna sitlaba matungda long thoktuna pokhai rakhibani hairi nongdol thakta thokliba aikhogi amata ngairaba tha nataba atoppa tha macha ama pumna mangna uba fanglagani nongdol thakta thokliba aikhogi amata ngairaba tha nataba atoppa tha macha ama pumna mangna uba fanglagani haina nasa gi scientist singna phongdorakli report asige matungina prithvi gi amata ngairaba tha sinatana atoppa tha ama uba fanglagani hairibasi prithvi gi tha asiga yamna khenai tasengbadi posak asi 2025 PN 7 kauba asteroid amani asteroid asi aikhogi leijariba numit akoibada chahi yankhai rom koidun leigani scientist singna phongdorakpagi matungina asteroid asi Quasimun hairaga sukhangnei asteroid asi Quasimun gi title pirabasu aikhogi leijariba amata ngairba tha asiga yamna khenai Quasimun 2025 ki August tha da fanglakibani asteroid asi lakadariba chahi 2083 fawba prithvi gi maya nakna paiduna leigani madugi matungda asteroid asi athapa mafam da amuk paikhigani asteroid asigi masagi oiba gravity leijadaba maramna mafam amadagi amada koi paiduna leibani hari Sri Lanka ki opposition ki luchingba Kaptuna Hatkhre Sri Lanka da thokpa angakpa thokdo ama oina masama ke office ta leba asiga opposition party ki luchingba Lasanta Brikam Sekhara Kaptuna Hatkhre thodo sigi matangda police na phongdorakhibada sakhangdaba sing aduna Lasanta bu karigidama Kaptuna Hatkhre bano haibagi maram chapchana khangba ngamdri panba yabadi leba asida drug amari lenaba thokdo wathok sing lepa laitana thokpagi chang hengalakli hairi Sahi yang kai helak laba matungda National Socialist Council of Nagaland and Ancient Ayam gilusing batungalan Muivah ngasi Manipur da lakna mahakipok na panglamdam oiriba Ukhul district ki somdal da thunglakse masagi sahit maudra hum surba Nagalu singba asing asi Dimapur da helicopter da Ukhul gi hungpung da laiba boxy ground da han boina thunglaki mahum adu da Ukhul district ki headquarter da laiba tangkun Nagalong TNL gi ground da mina sikna saina ba ngamdana tinduna pangthok mahak taram okpa gi thorom da saruk yakhiba ga loinana miyam aduna mahaki punsi nungsangna ba sembira ko thongnikhi boxy ground gi TNL ground tamna chakpagi lambi dan hal mahiro nupi angang singna lambi gi matai dile puna mahak taram okhi mafam adu gi thorak da su tangkhul gi nat ki fijet lighting set laga nupa nupi kaya na mahaka TNN ground da tamna lakmina ki mafam adu da Lalhouba asi gi luching ba kaya ga loinana pangthok ki ba thorom da naga gi CSO sing mahiroi amadi nupi sing lup sing gi mi sing yauna mi lising kun hen ba miyam na mahak taram okhi matang sida panbe ya bade adu ngai kumja lising am chang pan humpu ga mari da je phizon na luching ba Naga National Council NNC da yauruba mayum thadokuna sakthro matung kumja lising am chang pan hundra gum doida mahak somdan da atin matam khar gi oina laklam ki hairi adu matam adu da mahak underground oina laibina ba imung manung gi mioi phawba unaram khide kumja 2010 da mahak na Maurum dagi Manipur sanglak na mohona bada matam adu gi state lengang nakan mamung dating ba piki bagal loina na asobu irang thoktuna misimina yaukibani ngasi TNN ground da pangthok thoram da mahak masagi sahi maudra hum dei surba loina mapangan sonjilak badagi wangang ba ningthi chenangam da badagi mahak na phongdung libo wafam sing mahak loina bina pangthoki adu ga mahak ki paujen buna NNC IM ki deputy kilonsar BS ATM na mahak ki mohot chintuna pathoki waruna sida panki basing ki manung da Naga gi issue asi India na trang Myanmar gi manung da oiba wathok nate issue asi India lenga ka international issue oina lauri da bani Naga peace process ki wari sanabagi oina July tara ga mathoi 2002 da Amsterdam joint
Kamunik amadi August 2015 da framework agreement kuyak pinakibani hairba yana si ani asina naga singe top puwari amadi nagalimgi manglan adu sakhangkrabani yana serul asiki makata natana to pahiram amata waroisin purakpa yaroi waroisina saphangdru fawba Tengaminaba mathau tari haiki Amsterdam Joint Communic amadi Nagalingi Unique History Sovereignty Naga National Flag amasung Constitution bu sakhang liba framework agreement ani ase thabak to onthoknaba khakta Nagagi waroisin purakpa ngamgani hairi Naga khudingmak amatu kaina punsin minaduna thobak tawminaba sangi sembiba mapun Nagalim asipirambani masi khangna Nagagi miyamna sauthoksabaga loina punna thobak tawminaduna amatu ubak wakhalon Senmina si haiki thoromadu loiraba matunga TS Muivah nam hakipok mapum lamdam somdal tamna kongsan ki Mahak sayul amorum mahak ki pokna pham asida leiraba matung da senapati phauduna amuk hankigani senapati da sumyang ki pham amada saruk yagani hai ngasi ma ukrul taramna okpagi thorom da CSO sing maru oina kokomi fox amadi amuko gi mi sing saruk yaki kokomi gi convener case athobana hai TS Muivah mahak ki pokna pham da lakpada taramna ogi kongsat asida da masida intapa amadi purup sing si chanana hingminaba ya bagi phim amadi indigenous community singe safa phim amapurak ngambu oirasan ma haire Pumthu dekraba Manipuri Raspberry ki matang the consultative meeting pangthokre experts in archaeological survey of India amasung UNESCO ki guideline matung in hanjil halu haikre thasi ki nipan gi asala kongwang da pumthu dekraba Manipuri gi hingu puwari sing manung da amani haine lawnarabli ba silong ki Manipuri Raspberry ki matang da consultative meeting ama pangthok tuna khana ki sar ki experts in Manipuri Raspberry ki saktambo archaeological survey of India ASI amasung UNESCO ki ethics amadi guidelines sing di matung ina natragana hanjil halu haine phongdokre Manipuri Raspberry ki consultative meeting asinga CCT convention center gi mini conference hall da mahut amasung IPR gi director NG utamna mayai tangbal lawtuna pangthokibani mifam asina Raspberry asibu pumthu tu dekiba amasung amuk hanna semgat sagatbagi matang da kupna khanaki matang sita panbe abadi Raspberry asi thasi gi nipan da ulta na tu dekraba matung thasi gi tara humdoi da Manipur lenga na Raspberry asi gi reconstruction amasung restoration ki damakta monitoring amadi supervision committee me am sem kibani committee asina stakeholders singa kusamna tuna makha sathara kadaba thabuk singbu monitoring amasung supervision tawbagi thawtang logani aduga hanagi pum ta hanjin hanna ba hona badami insangani hairi Manipur chahi amada nga metric ton lising humpuga mari mathu tari adum oinamak state asita hojik puthokle nga metric ton nifu romdamak ni haire dun wa leba metric ton lising kollom asia to po state chingdegi pantangli haina pungdokibaga loina chahi manga gi matung dadi Manipur da nga da mi pantang da lamdam ama oiragani haina Manipur langa ki additional chief secretary Vivek Kumar Dewang na phongdokre wafam asing asi hapta kangjibung da fisheries loiseng na sintuna hayang ningon sakob kumai gi mangoi na pangtok panga gi mela khaktana tana nga gi pothok pothok sangdam na bagi thoram da thoiba mitung nang oina saruk yara dun phongdokibani thoram asim hakna hawdokkibaga loina nga gi mela amasung nga gi pothok pothok pa sangdam no khiba thoram asibu su hawdokpaga loina sangdam na basida nga mi Samaga kuntranga tarung na stol samaga ni fuga mathoi hangbana saru yaki mahakna makhata na hai Manipur gi thawdok wa thokta nga sin na bagaloina na pokko dagi siba phawda sangba yadraba masal ama soirakni masina Manipuri culture nga kodo so choba thawdang lawri ningol chako bagi ching lemlaba thorum da phawba phangjaga tori pasi khwaidagi nungai ba miku amani hairadun lenga ki nga gi loisang na Manipur bu nga ta mi pantang handana ba nga mi singi damakta thabak thorom kaya leptana paikatli nga yok libasing na su hojik puthokliba chang asidagi hena amasung marang kaina puthokna ba honarba so mathau tari nga puthokliba nga mi sing pukning thogat po ina sahi amada state ki thakta nga gi mela si ani rak pangthokli nga si pangthokliba nga gi mela asida sunga mi sing gi transportation ki damakta horaga stall pawda loisang na so ba thodang pangli ningon sakoba gi yenglaga hongbo maldam yam dagi nga phangali amarom the fisheries loising gi director T Fulen Maitain Hai Manipur da leiba pum khudimuk na nga pu yamna pamna sana batana tana kari gumba thodok ama thokpa matamtang nga sinarli adum oinamak Manipur da sahi ama nga sinabagi chang asi metric ton lising humpuga mari romni mathau ta nga gi chang asi Manipur nga mi singna puthokpo ngamdaba ki mapal lamdagi pusilakwa nga na awat pasing mengkali masi tawdana boloi sangi maika di nga mi singi damakta matam gi oiba thabok thorom kaya paikalakli mamang da puthoki ba mitai saring gi chang yenglur ga handak sahi da keji masing yamna puthoktu na phangalle adubo laina ba mi gi masing yamna pamba kuding maning tungan bading am kidre miyamna su sareng thanghodre haiduna ninghanna biganu la kadar ba sahi de hena putokpa ngamna ba hona si hairi mapandagi puchilak panga sa pan haksang so khalli haira duna yarmi ka iram damdak pathok sa panga sing sana ba hona si mapan ngi ngasing asi impan yorok ko mitram ngani natraga kunni muk sangi madugi damakte hidak kapsili hidak aduna maram werga haksang de yamna so khalli
loisang asina sahi kuding giningon sakubagi damak tanga gimela pangtur pada kuaitagi yamna nga putok pangamba ngami dosu manapi dunang pukning taugatli hairi ngasigi tauram da loisang asidagi Commissioner S Rosita Special Secretary Nita Arambam Sutaram Mapu amasung akanaba meeting ren oina saruk yakhe